अहानबदा लखीबाई मियात सीनबसिंग सैराकपियु थासगी कुनगमथोय सगोलवन बिजोय गोविंद मनिंग लेकायद लेबी नौथोंबम निंगोल आरकी ओंबी लखीबाई की मियात यनिंगदे मियात सिद सीनबसिंग फादन लोग्यो सैराकपिगदबन हायना नौपोक लेंगा अपुन मनुपिलुप की सेक्रेटरी एम रदामनी की सिरोलमन फोंदोरकली माकु करिगिदम खालिबनो मिसी सिकी मतंग मरी लेनबसिंग अथुब मतमदा थिकतुना थोनिंग्रब तमथिब थौदोसी मखाताना थोक्तना बोहनागदबनी नुपीबु हानिंग मतमदा हाटपा फुनिंगबा मतमदा फुबा सिगनिंगदि लमदम असिदा हंदक मरक नुपीसिंग सथब क्राइम क्या थुलकलिबसी मखाताना थोक्तनाबा अखोय पुनमकना थेंगनमिनबा मथौताय नुपीबु अवांग थाकता पुखतनबा मार्च 9 बु नुपीसिंगी नुमित हाइदुना मलेमदा नुपीबु इकाय खुमनरिबनी अमरोमदना मतम अमे हेक्तदा माफम अमे हेक्तदा हाइना कैप्शन थादुना इंडिया नेवीना मिसाइल टेस्ट तौबगी वीडियो थागलखरी पहलगाम टेरर अटैक की मतुंगदा इंडिया अमसुंग पाकिस्तान की मरक लान थोलक याबगी फिबमदा लेरिङै इंडियन नेवीना अराबियन सीदा एंटी शिप मिसाइल क्या टेस्ट तौबगी वीडियो थागलखरी इंडियन नेवीना मतम पुनमक्ता कॉम्बैट की दमक सेम सादुनु लेबासिगी मेरी टाइम्स इंटरेस्ट गानबगी दमक लेबली मतम अमे हेक्तदा हाइना कैप्शन थादुना थागलखिबा इंडियन नेवी की वीडियो दुदा कोलकाता क्लास डिस्ट्रॉयर मधी नीलगिरी अमसुंग क्रिबा क्लास फ्रिगेट नचिंबा यावबा वारशिप फ्लीट अमदिगी ब्रह्मोस एंटी शिप अमदी एंटी सर्विस क्रूज मिसाइल क्या टेस्ट तौबुबा फंखी अमरमदना बॉर्डर मनाक्ते लेब गिहु यावना लौफमसिंग पुंग 9 की मनुंगदा लोकनबा BSF न लौमिसिंगदा पाउताक पिख्रेरी इंडो पाकिस्तान की उंखनब हेंगलकपग लोइनना बॉर्डर मनाक्ते मियामना बंकर थौरांग तौनरली इंडिया अमसुंग पाकिस्तान की बॉर्डर मनाक्ते लेरिब लेबासिगी लौमिसिंगी लौफम क्या थारिब गिहु अमसुंग अतोप महिमरोंसिंग असि पुंग 9 मनुंगदा लोकतुना हारिब बॉर्डर फेंस अमदी जीरो लाइन की मराक्ता सेंसिटिव जोन अमा क्लियर तौनबा बॉर्डर सिक्योरिटी फोर्स BSF न लौमिसिंगदा अथुबा डायरेक्शन पिख्रेरी अमरोमदना टेररिस्ट की लॉटफामदगी खुसुखलाई फंगले जम्मू कश्मीर की कुपवारा डिस्ट्रिक्ट सिक्योरिटी फोर्स ने टेररिस्ट की लॉटफाम अमा थुगाइखिबगा लोइना खुसुखलाई कयाम फंगे हाइना पुलिस न फोंदोखरि पुलिस ऑफिसर अमना फोंदोकपगी मतुंगिना अककनबा पाव फंगमदगी सिक्योरिटी फोर्स सिंगना ngarang कुपवारा डिस्ट्रिक्ट की समसा बेहक फॉरेस्ट रीजन लेबा सेदोरी नाला एरिया दा सथब ऑपरेशन अमगी मनुंग टेररिस्ट की लॉटफाम मद थुगाइखिबने हाइदि अमरोमदना ngasi जोमी काउंसिल हेडक्वार्टर की थदरकपा प्रेस स्टेटमेंट खतंग मैम थमजगे मखोइना थमलगलिबा मरुएबा मसंगमेबा वाफम खर हाइरगदि सेंट्रल इन्वेस्टिगेटिंग एजेंसी ओरिबा CBI नत्रगना NIA गुम्बना हाइरिबसी थिगरहनबियो हाइबने हाइरिबसी हौखिबदा G129 CRPF कैंपस दा हौखिबता अप्रैल की तांग कुनगमर इंग्लिश संगनिगा कुनगमंगा की मनाक्ता नुमै कापखिबगी थौदो अदुगी मतांगदा चुरचांपुर डिस्ट्रिक्ट पुलिस की ASP न लुसिंगलगा अथुबदा रेस्पॉन्स अमसुम एक्शन लौखपगी दमक्ता अहानबदा थागतपा फोंदोरक्ली लोइनना हाइरिबा थौदो असिदा पुलिस कांस्टेबल अनिसु हाइरिबा थौदो क्राइम असिदा सेने हैबिगी गोफम असिनि मापुंग फाबा जस्टिस फंगनबगी दमक्ता हाइरिबा थौदो असिगी मतांगदे इन्वेस्टिगेशन तौनबा सेंट्रल इन्वेस्टिगेशन एजेंसी ओरिबा CBI नत्रगना NIA गुमदा सिनबियु हाबिसनि लोकल पुलिस पु मखोइना पुंनिंग थोगतपगा लोइनना थागतपगा फोंदोकपगा लोइनना तुम कोइना पब्लिक सिंग थाजनबा मसुम कॉन्फिडेंस ओइनबा सेंट्रल एजेंसी अनबेस्ड इन्वेस्टिगेशन दका रेहब हाइरिबा प्रेस स्टेटमेंट असिदा सेक्रेटरी मीडिया एंड पब्लिसिटी जोमी काउंसिल की मेरी जोन्स अबुंगना खुयेकपिरी मणिपुर टॉप चैनल की मैकेरी मरुएबी ई पाउसिंग म्यामना थमजरी अहनबना यामना साथीबा फ्रेंकिटाइटिस की गाथोकी हाइरबदी यू थक्तबना ख्वाइदी अफब खोंगथांगनी डॉक्टर सुरेश कुमार इंस्टीट्यूट ऑफ लिवर डाइजेस्टिव साइंस ILDS की मैनेजिंग डायरेक्टर डॉक्टर N सुरेश कुमार हाइख्रे यामना साथीबा मखल की अनाबा म ओइरिबा फ्रेंकिटाइटिस की गाथोकी हाइरबदी यारिबा मखै यू थक्तबना ख्वाइदी अफब खोंथांगनी हाइरिबो वाफम सिंगा सि क्वा कैटल हाइना खोंनेमबिदा लेबा ILDS न सिलगा रन वा क्योर हाइबा थीम की मखादा कंगलागी नुसुप थंगबा हाउजंगदगी पेनक्रिटाइटिस वारियर रन लमथाबगी थरमना मांगना फोंदोखिबनी पेनक्रिटाइटिस लाइनादगी फगलंगनबा मियोय क्याना सरुक यारगा पांगथोखिबा वारियर रन अदुबु लमथारादुना डॉक्टर सुरेश कुमार पाउमिसिंग हाइ पेनक्रिटाइटिस हाइरिबा लाइना असि तराई तराइना लौबुसुमदि लाइना असि लायेंगनबु होनाबदा
ꯒ꯭ꯌꯥꯁꯇ꯭ꯔꯣ ꯑꯃꯁꯨꯡ ꯁꯔꯖꯔꯤ ꯇꯤꯝ ꯑꯃꯗꯤ ꯗꯦꯗꯤꯀꯦꯇꯦꯗ ꯒꯦꯁꯇ꯭ꯔꯣꯒꯤ ICU ꯆꯥꯎꯅ ꯃꯊꯧ ꯇꯥꯏ ꯌꯥꯎꯔꯒ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯄꯦꯟꯀ꯭ꯔꯤꯇꯥꯏꯇꯤꯁ ꯂꯩꯅꯥꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯤꯌꯔ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯏ꯫ ICUꯗ ꯀꯨꯏꯅ ꯂꯩꯕ ꯑꯃꯗꯤ ꯑꯦꯟꯗꯣꯁꯀꯣꯄꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯜꯇꯤꯄꯜ ꯁꯔꯖꯔꯤ ꯇꯧꯕꯅꯆꯤꯡꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯃꯅꯤꯄꯨꯔꯁꯨ ꯆꯥꯡ ꯇꯥꯕ ꯅꯠꯇꯦ꯫ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯁꯦꯜ ꯇꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ N. ꯁꯨꯔꯖꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯜ ꯆꯤꯡꯊꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯖꯦꯛ ꯆꯤꯡꯈꯠꯈꯤꯕ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯗꯥꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 1992ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯄꯥꯏꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯜ ꯆꯤꯡꯊꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯖꯦꯛ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯪꯂꯥ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯗꯥꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯅ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯦꯅꯔꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ IPSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯕꯤꯁꯦꯁ꯭ꯋꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯛꯂꯝꯕ ꯂꯝꯗꯝ ꯑꯁꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 1992ꯒꯤ ꯑꯦꯄ꯭ꯔꯤꯜ 18 ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯜ ꯆꯤꯡꯊꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯐꯤꯔꯥꯜ ꯌꯨꯅꯤꯌꯟ ꯖꯦꯛ ꯆꯤꯡꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯀꯪꯂꯥ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯁꯦꯝꯕ ꯃꯇꯝꯅꯤ꯫ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯁꯤ ꯁꯦꯝꯅꯕ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯈ꯭ꯔꯕꯁꯤꯡ ꯄꯨꯟꯁꯤꯟꯅꯅꯕ ꯑꯉꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛꯁꯦꯜꯂꯝꯕ ꯂꯝꯗꯝ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯗꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯅꯕ ꯑꯦꯄ꯭ꯔꯤꯜ 18ꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯄꯥꯛ ꯁꯟꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤ ꯑꯋꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯆꯍꯤ 2 ꯈꯨꯟꯇꯥꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯣꯠꯅꯔꯒ ꯑꯋꯥꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯈꯥ ꯇꯝꯈꯤ꯫ ꯂꯩꯕꯥꯛ ꯊꯤꯕꯗꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯃꯥꯏꯊꯤꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯤꯈꯥ ꯄꯣꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯏꯅ ꯊꯪꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯈꯥ ꯇꯝꯍꯧꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯏꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯅ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯅꯗꯕꯗꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯗꯦ ꯍꯥꯏꯔꯒꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯀꯥꯏꯕꯒ ꯃꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯆꯤꯡꯇꯝ ꯑꯅꯤꯃꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯊꯦꯡꯅꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯕꯤꯁꯦꯁ꯭ꯋꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯤꯖꯤꯀꯦꯜ ꯆꯦꯂꯦꯟꯖ 2025ꯇ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈ꯭ꯔꯕꯁꯤꯡ ꯑꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 23ꯗꯒꯤ 23 ꯐꯥꯎꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯤꯔꯗꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 53ꯁꯨꯕ IBBFF ꯁꯥꯏꯕꯥꯕꯥ ꯅꯦꯁꯅꯦꯜ, 62ꯁꯨꯕ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯃꯗꯤ 32ꯁꯨꯕ ꯃꯥꯁꯇꯔ ꯑꯦꯟ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ 2025ꯇ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈ꯭ꯔꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ IBBFFMUꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕ ꯈꯥꯏꯗꯦꯝ ꯀꯥꯂꯥꯆꯥꯟ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯏꯟꯗꯤꯌꯥ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯟ ꯐꯤꯠꯅꯦꯁ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯔꯣꯗꯇ ꯂꯩꯕ ꯌꯨ ꯐꯤꯠꯅꯦꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ IBBFFMUꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯁꯤꯕꯗꯥꯁ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯅꯥꯎ ꯌꯥꯎꯅ ꯐꯤꯠꯅꯦꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯠꯅꯦꯁ ꯑꯁꯤꯃꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯃꯥꯔꯆ 23ꯗꯒꯤ 23 ꯐꯥꯎꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯤꯔꯗꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 65ꯁꯨꯕ IBBFF ꯁꯥꯏꯕꯥꯕꯥ ꯅꯦꯁꯅꯦꯜ, 32ꯁꯨꯕ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯃꯗꯤ 32ꯁꯨꯕ ꯃꯥꯁꯇꯔ ꯑꯦꯟ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ 2025ꯇ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯨꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯖꯨꯅꯤꯌꯔ ꯒ꯭ꯔꯨꯞꯀꯤ KG 60ꯗ ꯁꯥꯟꯅꯔꯤꯕ ꯊꯧꯅꯥꯎꯖꯝ ꯃꯥꯔꯀꯣ ꯁꯤꯡꯍꯥꯅ ꯖꯨꯅꯤꯌꯔꯒꯤ ꯀꯥꯡꯂꯨꯞꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕꯗ ꯅꯠꯇꯅ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟꯒꯤ ꯇꯥꯏꯇꯜ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈ꯭ꯔꯕ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ 10ꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯦꯁꯦꯝꯕ꯭ꯂꯤ
constituency the lady ba mahiroi singu pung thawatuna lakpi saruka moina Council of Higher Secondary Education Manipur Kosiam na loba Higher Secondary Examination 2025 ta tuan stream sing the position lorokraba ACSC gi mahiroi singu social worker amasum national award khetri mayu priyobata maitaina taram opagaloina sel gi mateng pangkre Kosiam tha sigi kunga manga result lauthokiba Higher Secondary Examination 2025 ta position yaurakraba ACSC ki tuan school sina tamliba mahiroi taruki mayum ngasi satuna taram opagaloina mating adu pikhiban hari mahiroi singi mama mapa oibisingna masa singbu mi amamam oina bo honabado khudong sadaba leirakpa matamda social worker khetrimi priyobata na tungi mi role oirakadoriba mahiroi singi damakta maki makedigi angama mating pangkhigani hari Makasa tarak point na top palm CPI Thabal District Council ki Taragamari Suba Conference pangtokri Communist Party of India Thabal District Party na sahi ahum ka naraga pangtokpa Taragamari Suba Thabal District Conference ngasi Thabal wang mataba sorok makhada leiba Sophia English School gi hall pangtokri Kaksing District leiba local council mari amasum Thabal District leiba local council taruki maru eba member kya na saruk yaduna pangtokpa thawramadуда Control Commission CPI Manipur State ki hanagi Chairman Comrade Y Dhananjay, Ex-Minister Comrade K.S. Tomba, National Control Commissioner CPI ki members oiriba Ex-Minister Comrade Dr. M. Nasingman Saryaki, Control Commission CPI MSC ki former Chairman Comrade Y Dhananjay na party ki Phiral Singhatuna amadi Laikhidraba Comrade singi mafam na mini ani tumina leptuna awaba phongdoklaba matung District Council gi nauna thaupugadaba anauba Executive Members singa masum Office Bearers sing khanki Thauramga mari lenana Ex-Minister Comrade Dr. Narana hauji aikhoi gi state amadi leiwa asikhak natana malem gi oina honglakliba socio-economic political condition asida Party ki comrades na kupna khantaba amadi khana naina hoba matam oire party ki comrades na supnagi sinda party bunung sibi gi mathakta singa khut ka manaraga party ki thabak tawba matam yaure hena wapong kya phongdokhi